ꯃꯌꯥꯝꯕꯨ ꯑꯍꯥꯟꯕ ꯃꯛꯇꯗ ꯀꯪꯂꯩ ꯄꯨꯡ ꯋꯥꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯤꯁꯣꯛ ꯈꯣꯏꯔꯛꯄꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯇꯥꯕꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯑꯣꯏꯅ ꯑꯗꯣꯝꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯃꯇꯝꯗ ꯕꯦꯜ ꯑꯥꯏꯀꯣꯟꯗꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯐꯣꯟꯗ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯗꯤ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯅꯤ꯫ ꯃꯇꯝ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯊꯣꯛꯄ ꯂꯝꯕꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯂꯩꯇꯕ ꯃꯔꯝꯅ ꯑꯩꯁꯤ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯁꯨ ꯀ꯭ꯂꯥꯁ 12 ꯈꯛꯇꯪꯗꯤ ꯇꯝꯖꯍꯧꯔꯤ, ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯠꯇ ꯇꯝꯖꯗ꯭ꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅꯁꯨ ꯑꯩꯁꯤ ꯈꯔ ꯃꯈꯩꯁꯨ ꯐꯅꯕꯒꯤꯗꯃꯛꯇ ꯊꯕꯛꯇ ꯆꯤꯜꯍꯥꯎ ꯊꯤꯕ ꯇꯧꯗꯅ ꯑꯩꯁꯤ ꯊꯕꯛ ꯑꯗꯨꯝ ꯁꯨꯕ ꯆꯠꯂꯝꯃꯤ ꯑꯐꯪ ꯑꯐꯪꯕ꯫ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯨ 3ꯅꯤ꯫ ꯗꯗꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜꯅꯤ, ꯑꯗꯨ ꯃꯊꯪꯗ ꯏꯆꯦꯅꯤ, ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯇꯣꯝꯕꯅꯤ꯫ ꯑꯩꯅ ꯑꯇꯣꯝꯕ ꯑꯣꯏꯕꯒꯤꯗꯃꯛꯇ ꯑꯩꯁꯤ ꯃꯌꯥꯝꯅ ꯅꯥꯎꯕ ꯍꯥꯏꯅ ꯀꯧꯅꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯤꯡ ꯑꯃꯅꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯗꯨꯅ ꯑꯩꯁꯤ ꯅꯥꯎꯇꯣꯅ ꯍꯥꯏꯅꯁꯨ ꯀꯧꯅꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯄꯅꯤꯅ ꯗꯗꯥꯁꯨ JCB ꯊꯧꯔꯒ ꯃꯍꯥꯛꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯝꯃꯤ꯫ ꯏꯆꯦꯁꯨ ꯐꯤꯁꯥ ꯂꯣꯟꯁꯥ ꯇꯧꯔꯒ ꯃꯇꯝꯒꯤ ꯐꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯆꯦꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯤꯜꯍꯥꯎ ꯊꯤꯔꯝꯗꯦ꯫ ꯕꯕꯥꯁꯨ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯁꯥꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯣꯟꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯒ ꯕꯕꯥꯒꯁꯤ ꯑꯩꯈꯣꯏ ꯆꯥꯎꯅꯕ ꯍꯣꯠꯅꯔꯛꯄꯗ ꯊꯕꯛ ꯏꯪꯈꯥꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯔꯛꯄ ꯃꯔꯝꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯃꯁꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯌꯥꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯕꯕꯥꯒ ꯏꯃꯥꯒꯗ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯁꯨꯔꯨꯔꯅꯨ, ꯑꯩꯈꯣꯏꯁꯨ ꯆꯥꯎꯔꯛꯂꯦ, ꯕꯕꯥꯒ ꯏꯃꯥꯒꯅ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯒ ꯂꯩꯔꯣ, ꯑꯩꯈꯣꯏ ꯁꯨꯕ ꯆꯠꯂꯒꯦ ꯍꯥꯏꯔꯒ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯥꯏꯔꯒ ꯕꯕꯥꯁꯨ ꯄꯣꯊꯥꯍꯜꯂꯝꯃꯤ, ꯏꯃꯥꯁꯨ ꯄꯣꯊꯥꯍꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯇꯦꯡ ꯃꯍꯥꯛꯀꯤ ꯊꯕꯛꯇꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ꯫ ꯑꯩꯅ ꯂꯩꯇꯕ ꯂꯥꯏꯔꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯕꯛ ꯑꯐꯪ ꯐꯪꯕ ꯁꯨꯕ ꯆꯠꯄꯗꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯍꯦꯗ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕ ꯏꯌꯥꯝꯕ ꯕꯣꯏ ꯀꯧꯕ ꯑꯃ ꯂꯩ꯫ ꯃꯌꯥꯝꯅ ꯗꯥꯕꯣꯏ ꯍꯥꯏꯅ ꯀꯧꯅꯩ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯑꯩꯒ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ: "ꯅꯥꯎꯇꯣꯟ, ꯅꯪꯅ ꯑꯐꯪ ꯐꯪꯕ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯁꯤ ꯌꯦꯡꯕꯗ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯅ ꯑꯐꯪ ꯐꯪꯕ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤꯁꯨ ꯀꯥꯟꯅꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯝ ꯀꯥꯟꯅꯩ꯫ ꯑꯗꯨꯅ ꯑꯌꯥꯝꯕꯒꯤꯁꯨ ꯍꯦꯗ ꯃꯤꯁꯇ꯭ꯔꯤ ꯑꯣꯏꯕꯅꯤꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯖꯨꯒꯥꯂꯤ ꯈꯔꯁꯨ ꯃꯔꯥꯡ ꯀꯥꯏꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯅ ꯊꯕꯛ ꯑꯗꯨ ꯃꯁꯤ ꯑꯃꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯁꯨꯃꯤꯟꯅꯕ ꯌꯥꯒꯗ꯭ꯔꯣ ꯅꯪꯕꯨ?" ꯗꯥꯕꯣꯏꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯗꯥꯕꯣꯏꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯗꯥꯕꯣꯏ, ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯈꯜꯂꯛꯈꯤꯒꯦ꯫ ꯑꯩꯁꯨ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯁꯤ ꯀꯌꯥꯗꯤ ꯄꯥꯝꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯃꯗ ꯂꯦꯡꯗꯅ ꯊꯕꯛ ꯁꯨꯕꯗꯨ ꯄꯥꯝꯗꯤ ꯄꯥꯝꯃꯤ꯫ ꯑꯗꯨ ꯗꯥꯕꯣꯏꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯥꯏꯗꯅꯣ?" ꯑꯩꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯗꯥꯕꯣꯏꯅ "ꯍꯧꯖꯤꯛꯄꯨꯗꯤ ꯆꯥꯟꯗꯦꯜꯗ ꯄꯥꯏꯔꯤ, ꯈꯔ ꯇꯧꯔꯒ ꯂꯝ ꯖꯒꯥꯁꯤ ꯈꯔ ꯃꯈꯩꯁꯨ ꯍꯣꯡꯂꯛꯄ ꯌꯥꯅ ꯂꯩ" ꯍꯥꯏꯔꯒ ꯑꯩꯒ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯃꯨꯛꯇꯪꯗꯤ ꯍꯪꯂꯒ ꯌꯦꯡꯂꯛꯈꯤꯒꯦ꯫ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇꯕꯅꯤꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯌꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯍꯥꯏꯔꯒ ꯗꯥꯕꯣꯏꯗ ꯑꯩꯅ ꯍꯥꯏꯔꯝꯃꯤ꯫ ꯗꯥꯕꯣꯏꯅꯁꯨ "ꯌꯥꯅꯕ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯉꯨ, ꯑꯗꯨꯒ ꯌꯥꯗ꯭ꯔꯒꯗꯤ ꯐꯔꯦ, ꯌꯥꯔꯒꯁꯨ ꯑꯗꯨꯝ ꯌꯥꯔꯦ, ꯌꯥꯔꯒꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯑꯣ, ꯌꯥꯗ꯭ꯔꯒꯕꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ" ꯍꯥꯏꯔꯒ ꯗꯥꯕꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯗꯥꯕꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯌꯨꯝꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ: "ꯏꯃꯥ, ꯕꯕꯥ, ꯑꯩꯁꯤ ꯗꯥꯕꯣꯏꯒꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯁꯨꯐꯝꯗ ꯖꯨꯒꯥꯂꯤ ꯈꯔ ꯗꯔꯀꯥꯔ ꯑꯣꯏ, ꯑꯗꯨꯅ ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯔꯁꯤ" ꯍꯥꯏꯈꯤ꯫ ꯑꯗꯣ ꯑꯩ ꯀꯩ ꯈꯨꯝꯗꯣꯏꯅꯣ? ꯑꯩꯁꯨ ꯏꯃꯥꯒ ꯕꯕꯥꯒꯗ ꯑꯃꯨꯛꯇꯪꯗꯤ ꯍꯪꯂꯛꯈꯤꯒꯦ꯫ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕꯁꯤ ꯑꯃꯨꯛꯐꯥꯎ ꯆꯠꯂꯛꯇ꯭ꯔꯤ ꯍꯥꯏꯔꯒ ꯏꯃꯥꯒ ꯕꯕꯥꯒꯗ ꯍꯪꯂꯛꯈꯤꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯗꯥꯕꯣꯏꯗꯁꯨ ꯈꯨꯝꯂꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯨꯟꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯕꯕꯥꯅ "ꯈꯪꯗ꯭ꯔꯦꯅꯦ ꯑꯇꯣꯝꯕ, ꯅꯪꯁꯤ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕꯕꯨꯗꯤ ꯆꯠꯂꯦ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝꯗꯗꯤ ꯑꯩꯅ ꯏꯄꯥꯅ ꯊꯥꯕ ꯄꯥꯝꯗꯦ." ꯕꯕꯥꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ: "ꯕꯕꯥ, ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯁꯤ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯁꯨꯒꯗꯕ ꯅꯠꯇꯦ, ꯃꯁꯤ ꯑꯃꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯁꯨꯒꯗꯕ ꯊꯕꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯤꯕ ꯑꯁꯤꯗꯤ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯆꯥꯕꯁꯨ ꯏꯁꯥꯅ ꯇꯧꯖꯕ, ꯑꯗꯨꯒ ꯐꯪꯂꯛꯄ ꯁꯦꯟꯐꯝꯁꯤꯡ ꯑꯁꯤꯅꯁꯨ ꯂꯦꯝ ꯄꯥꯅ ꯀꯣꯟꯅꯕ ꯉꯝꯗꯦ꯫ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯈꯤꯇꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ
ꯈꯪꯒꯠꯄꯅꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯗꯤ ꯄꯩꯁꯥꯁꯦ ꯂꯤꯛꯅꯁꯨ ꯐꯪꯏ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯆꯥꯅꯤꯡꯂꯕꯁꯨ ꯈꯪꯒꯠꯂꯒ ꯑꯗꯨꯝ ꯂꯥꯛꯏ ꯃꯁꯤꯅ ꯀꯣꯟꯅꯊꯪꯗ ꯆꯈꯥꯎꯗ ꯁꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯗꯦ ꯑꯗꯨꯅ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕꯁꯤ ꯗꯥꯕꯣꯏꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩꯗꯤ ꯌꯥꯝꯅ ꯆꯠꯄ ꯄꯥꯝꯃꯤ ꯃꯗꯨꯅꯁꯨ ꯈꯔ ꯀꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯕꯕꯥꯒꯤ ꯏꯃꯥꯒ ꯃꯨꯟꯅ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯂꯣ ꯑꯩꯗꯤ ꯃꯐꯝ ꯖꯒꯥ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯆꯠꯄ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯩꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯕꯕꯥꯒ ꯏꯃꯥꯒꯗꯣ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯂꯛꯀꯦ ꯍꯥꯏꯔꯒ ꯂꯩꯍꯧꯏ ꯃꯗꯨꯗ ꯑꯩꯅꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯥꯟꯅꯔꯛꯀꯅꯨ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯗꯥꯕꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯇ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯔꯤꯕ ꯃꯐꯝ ꯖꯒꯥꯗꯨ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯅꯣ ꯏꯃꯥ ꯆꯥꯟꯗꯦꯜꯗꯅꯤ ꯆꯥꯟꯗꯦꯜ ꯑꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯃꯁꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯆꯪꯒꯗꯕ ꯃꯥꯟꯗꯦ ꯍꯥꯏ ꯃꯁꯤꯗꯒꯤ ꯂꯣꯏꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯖꯒꯥꯁꯤꯡꯗꯁꯨ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯏꯃꯥꯅ ꯑꯣ ꯑꯗꯣ ꯑꯕꯣꯏꯁꯦ ꯐꯠꯇꯕ ꯑꯉꯥꯡꯗꯤ ꯅꯠꯇꯦ ꯐꯕ ꯑꯉꯥꯡꯅꯤ ꯅꯄꯥꯅꯁꯨ ꯉꯔꯥꯡꯗꯤ ꯈꯔ ꯃꯈꯩꯗꯤ ꯌꯥꯅꯤꯡꯕꯒꯨꯝ ꯇꯧꯏ ꯅꯪꯁꯨ ꯗꯥꯕꯣꯏꯗꯣ ꯌꯥꯔꯦ ꯍꯥꯏꯒꯦꯒ ꯍꯥꯏꯈ꯭ꯔꯣ ꯅꯄꯥꯅꯁꯨ ꯌꯥꯅꯤꯡꯕꯒꯨꯝ ꯇꯧꯔꯕꯅꯤꯅ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯀꯥꯏꯕ ꯑꯃꯠꯇ ꯍꯥꯏꯔꯛꯀꯗꯕ ꯃꯥꯟꯗꯦ ꯏꯃꯥꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯕꯗꯁꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯁꯦꯟꯐꯝ ꯑꯃꯠꯇ ꯀꯥꯟꯅꯗꯦ ꯃꯔꯝꯗꯤ ꯐꯪꯂꯛꯏꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯅ ꯆꯥꯡ ꯑꯃꯗ ꯐꯪꯕ ꯅꯠꯇꯕꯅꯤꯅ ꯄꯩꯁꯥ ꯅꯨꯡꯁꯥꯁꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯄꯤꯛꯅ ꯐꯪꯕ ꯄꯩꯁꯥꯁꯨ ꯌꯥꯎꯏ ꯆꯥꯎꯅ ꯐꯪꯕ ꯄꯩꯁꯥꯁꯨ ꯌꯥꯎꯏ ꯑꯗꯨꯅ ꯖꯨꯒꯥꯂꯤ ꯑꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯃꯁꯤꯗꯤ ꯊꯥ ꯑꯃꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯊꯥꯈꯥꯏ ꯑꯃꯒꯤ ꯆꯞ ꯆꯥꯕꯤ ꯔꯦꯠꯇ ꯐꯪꯒꯗꯧꯔꯤꯕꯅꯤꯅ ꯑꯩꯁꯨ ꯃꯁꯤꯅ ꯐꯔꯅꯤ ꯈꯣꯂꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒ ꯑꯩꯁꯤ ꯑꯆꯥ ꯑꯊꯛꯁꯤꯡ ꯑꯗꯨꯁꯨ ꯃꯤꯅ ꯊꯥꯛꯄ ꯃꯁꯤꯅ ꯐꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯛꯂꯦ ꯑꯁꯨꯝꯅ ꯗꯥꯕꯣꯏꯒ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯇꯨꯡꯗ ꯗꯥꯕꯣꯏꯗꯨꯅꯁꯨ ꯍꯌꯦꯡꯁꯤ ꯁꯤꯒꯤ ꯃꯅꯨꯡꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯪꯁꯨ ꯆꯠꯅꯕꯒꯤꯗꯃꯛꯇ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎꯁꯤꯡ ꯑꯗꯨ ꯐꯖꯅ ꯊꯧꯔꯥꯡ ꯇꯧꯔꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯕꯛ ꯆꯠꯀꯗꯧꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯅ ꯆꯠꯄꯗ ꯄꯨꯒꯗꯧꯔꯤꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯄꯨꯔꯒꯦ ꯍꯥꯏꯗꯨꯅ ꯌꯣꯝꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯑꯩꯅ ꯍꯦꯛ ꯌꯣꯝꯁꯤꯜꯂꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯕꯕꯥꯒ ꯏꯃꯥꯒꯅ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯂꯨ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯇꯝꯗ ꯍꯟꯅ ꯇꯨꯅ ꯌꯦꯡꯂꯒ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯁꯤꯜꯂꯨ ꯑꯗꯨꯒ ꯅꯥꯊꯛ ꯊꯪꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗ ꯍꯪꯒꯠꯅ ꯋꯥ ꯑꯝꯇ ꯈꯨꯝꯂꯨꯅꯨ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨ ꯐꯖꯅ ꯅꯕꯨꯛꯅꯤꯡ ꯆꯪꯅ ꯍꯩꯅꯕ ꯇꯧꯁꯤꯜꯂꯨ ꯃꯗꯨꯅ ꯍꯌꯦꯡꯋꯥꯏ ꯌꯥꯝꯅ ꯀꯥꯟꯅꯔꯛꯂꯕꯗꯤ ꯃꯤꯁꯇ꯭ꯔꯤ ꯀꯥꯏꯗꯣ ꯀꯥꯔꯛꯂꯕꯗꯤ ꯅꯪꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯛꯀꯗꯧꯔꯤꯕꯅꯤ ꯕꯕꯥꯒꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯕꯕꯥ ꯍꯥꯏꯔꯒ ꯕꯕꯥꯒ ꯏꯃꯥꯒꯗ ꯈꯨꯔꯝꯂꯒ ꯑꯩꯁꯤ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯗꯥꯕꯣꯏ ꯍꯣꯏꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯗꯥꯕꯣꯏꯅ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯗꯥꯕꯣꯏꯁꯨ ꯊꯣꯔꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯤ ꯂꯪꯐꯩꯗ ꯆꯠꯂꯒ ꯊꯕꯛ ꯁꯨꯕ ꯍꯥꯏꯕꯗꯨ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯃꯗꯨꯅ ꯑꯍꯥꯟꯕꯅꯤ ꯑꯗꯨꯅ ꯂꯪꯐꯩꯗ ꯆꯠꯂꯛꯄ ꯃꯇꯝꯗ ꯑꯩꯁꯤ ꯄꯨꯛꯅꯤꯡꯁꯨ ꯈꯤꯇꯪꯗꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯗꯣꯏꯅꯣ ꯑꯩꯅ ꯆꯠꯂꯤꯕ ꯊꯕꯛ ꯑꯁꯤ ꯐꯠꯇꯕ ꯇꯧꯕ ꯅꯠꯇꯦ ꯑꯐꯕ ꯇꯧꯕ ꯆꯠꯄꯅꯤ ꯆꯥꯛꯂꯟ ꯇꯥꯟꯕ ꯆꯠꯄꯅꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯆꯥꯎꯊꯣꯛꯆꯔꯒ ꯑꯩꯁꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯗꯥꯕꯣꯏꯅ ꯇꯧꯔꯒ ꯃꯤ ꯈꯔꯁꯨ ꯄꯨꯔꯛꯂꯦ ꯑꯗꯨꯒ ꯆꯥꯟꯗꯦꯜꯗ ꯊꯕꯛ ꯁꯨꯕꯗ ꯍꯧꯔꯛꯂꯦ ꯆꯥꯟꯗꯦꯜꯒꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯂꯩꯕ ꯆꯥꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯒ ꯌꯥꯝꯅ ꯐꯕꯒ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯁꯤ ꯑꯍꯥꯟꯕ ꯊꯕꯛ ꯁꯨꯕꯅꯒ ꯂꯥꯛꯄ ꯑꯣꯏꯁꯤꯜꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯗꯥꯕꯣꯏꯒ ꯑꯩꯒ ꯈꯛꯇꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯍꯨꯝ ꯃꯔꯤ ꯀꯥꯟꯅꯔꯒ ꯗꯥꯕꯣꯏꯅ ꯄꯨꯔꯛꯄ ꯃꯤ ꯈꯔꯁꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯊꯥ 2-3ꯃꯨꯛꯇꯤ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯩꯈꯣꯏꯅ ꯁꯥꯔꯤꯕꯁꯤ ꯁ꯭ꯀꯨꯜꯅꯤ ꯁ꯭ꯀꯨꯜ ꯑꯁꯤ ꯐꯤꯅꯤꯁꯤꯡ ꯇꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯔꯪ ꯁꯪꯒꯗꯕ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯗꯥꯕꯣꯏꯗ ꯊꯕꯛ ꯑꯁꯤ ꯃꯐꯝ ꯀꯗꯥꯏꯗ ꯁꯨꯒꯗꯕꯅꯣ ꯃꯊꯛꯀꯤ ꯊꯕꯛ ꯃꯐꯝ ꯑꯁꯤ ꯑꯩꯗꯤ ꯁꯨꯅꯤꯡꯕꯅ ꯏꯁꯥꯁꯤ ꯌꯥꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯗꯥꯕꯣꯏꯗ ꯑꯩꯅ ꯍꯥꯏꯕ ꯃꯇꯝꯗ ꯗꯥꯕꯣꯏꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯅꯥꯎꯇꯣꯟ ꯅꯪꯕꯨ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯍꯧꯕꯒ ꯅꯪꯁꯤ ꯁꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯥꯟꯅ ꯍꯧꯔꯛꯄꯗ ꯏꯁꯥꯁꯤ ꯂꯩ ꯂꯩꯗꯅ ꯆꯦꯜꯂꯛꯏꯗ ꯗꯥꯕꯣꯏꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤꯗ ꯑꯩꯅ ꯗꯥꯕꯣꯏ ꯃꯐꯝ ꯑꯁꯤꯗ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅꯒ ꯐꯕꯒ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯍꯥꯟꯕ ꯑꯩꯅ ꯂꯥꯛꯄꯅꯒ ꯑꯣꯏꯁꯤꯜꯂꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯔꯝꯅ ꯑꯩꯁꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯁꯨꯅꯤꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯂꯤ ꯄꯩꯁꯥꯁꯨ ꯃꯁꯤꯅ ꯆꯥꯡ ナꯏꯅ ꯐꯪꯕꯒ ꯌꯥꯝꯅ ꯐꯔꯤ ꯍꯥꯟꯅꯗꯤ ꯑꯩꯅ ꯅꯣꯡꯃꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯩꯁꯥ ꯅꯨꯡꯁꯥꯁꯨ ꯁꯤꯖꯤꯟꯅꯕꯗ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯅ ꯃꯁꯤꯅꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯗꯥꯕꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅꯤ ꯋꯥꯍꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ
Daboyna sumna muk phagi taraklami. Phare phare adudi nangsu masidagi talakpa paisa sing aduna natu sunga ne thidoklo. Natu thidoklabanina langphaida thabak suba saluraba matungda nayumda halapa matamda wakhaladu pothanabagidamagta nangsu natu adu ngana thidoklo hairaga ingonda hairakhirammi. Wahai pumnamak sing ase hektaruba matamda daboy gai kasi wakhal nungaina yamna nokminaba haibido irammi. Masigi matung tarakpada aisi hapta amuki changdi yumda potharosi aduga morida amuk thabak suba lakpa yai hairaga daboyna hairakhirammi. Wahai pumnamak sing adu hektaruba matamda isi daboyda hoi hairaga aikhoi pulapna tarukmuksi yumda halakle. Yumda halapa matamda aina paisa sing adu purakpa sing aduna maram oiduna babagi imaga du mathamoida khara makhidi haraujarami. Babagi imaga haraujabadu upa matamda isi isase asuki matik yamna nungaiba haibadu oirami. Asumna matamnadi khajek chakhibana hapta amuki matamadu yoksilakli. Maduda daboyna thabasi suba sanabagidamagta ingonda hairaklammi. Maduda aisu hoi haiduna yarammi. Adubu mathangi thabak suba sakadoriba mafam jaga asidi imana isada karigumba amadi idok tawi. Nangna sakadoriba mafam adu aidi isingda singai hairaga imana ingonda hairakhirammi. Madudagi aisu ima thabak sugadoriba se kanagumba amata nate daboy ka pulap sakadoribani kaisu thutokpa akaiba amata tawroi hairaga aina imada haikhi. Asumna imaga babaga su yaraduna aisu thabak subadu more tana lakpa horaklammi. Aina thabak suba lakliba more ki mafam jaga ase pallaroigi masigidamakta mayamna puksel sauna ngapiyo haiduna haisari. Masi palluba matamda khudong sadaba khara laiba maramna panjadrei aduna mayamna puksel sauna ngapiyo haiduna amukasu haisari. Mafam jaga do hek yaruba matamda isi isada karigumba kharadi dum phaurammi. Daboy daina sumna hairammi. Daboy hana aikoina suba salamba mafam jaga do ka phlapna masigi jaga asikadi aidi ani suba mafamni aduna hana gi jaga do de karigumba amata su tawdi masigi mafam jaga se hek yengba matamda isase karigumba amade dum phawi. Hana mafam asimina su khara sunarami hai aduga lairiba phiba masi su isada yengba matamdi sada hainadaba kiba amaso phawi. Aina ngasai makadigi gari manungda hek yenglapa matamda mafam jaga si karigumba amadi sada phawba hokrabani. Aigi wahai pumnamak sing ase hek taba matamda daboyna karigumba amata tawroida nakton nangsu puksela do khara sakthu mafam jaga se hana mina budi surami haibabu aduda condition khara na maram oiduna mafam jaga si loising kitabani hai aduna karisu thudokpa tawroida nangna suna sado khara makhaisu saukthokpa tamu langphaidi saklabadi wakhalado beksimba yamna khanadabani. Daboygi wafam pumnamak sing aduda aina karigidamakta mafam jaga asida thabak suba miyoi pumnamak sing aduna thabak sing asi amata losintribano hairaga daboyda hanglammi. Maduda daboyna mo asumna khummi khangdeda mafam jaga asida leiriba mising asiga isan sana trabara kaino thabak mafam asigi puriba naknaba miyoi singna haiba matamda mafam ase hana maya musa singna thabak suramba sing aduna laiminariba sing asi su nungaina daba yawpra khangde makoisu mafam jaga asida kuina layu haiba yade haiduna adum sakre hai. Aduna nangina sada su karigumba amata khanseluba tarunu karisu akaiba amata tawroi. Daboygi wafam pumnamak sing asida isu hoi nupa masani ai langphaidi laklabani aduna wakhaldasu karigumba amata khandaba tawdana mafam jaga asida lairaga nungaina paisa talagi haiduna wakhaldasu khalakle. Asumna mafam jaga thabak su phamado isu sanglakpa horakle. Mafam asida thabak suba laklibasi punai khoi tarani thoini aduna lam jaga asisu asuki matik yamna sawba maramna magi thabak sindoknaraga mistri amaga jukali amaga tawraga thabaga si panarasi hairaga koisu sindoknare tabada boydi tamkhalakpada ngairiba matam oibanina daboyga plap suminarage hairaga daboyga suminabada taki. Asumna hapta amuki sangdi mafam jaga asida thabaga du surakle. Hapta asida karigumba amatadi tawdi adabu masigi mafam jaga asi aidi leiba matamda karisu thudokpa akaiba amata tawraktragasu yengba matamdi hai hainadaba haibudagi sada phawba haibado oirammi. Nongmadi aina tumge haiduna makhona hana saramba akhona hausu suriba thabak sufam asigi rum amada khoisi pulap tuminarami aduna numitamadi aisu khara makhadi sasi waruba maramna tumtharage haiduna heksang lakpa horakpa maduda akhona tumnariba kaado hekanslake haiduna tawrakpada mathak thangbada leba room singado maduda mi mari manga salaga dungtung haiduna senbagi makholamba
ꯇꯥꯕ ꯍꯧꯔꯛꯂꯦ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯉꯥꯏꯍꯥꯛꯇꯪꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯀꯌꯥꯗꯤ ꯍꯛꯆꯤꯜꯂꯨꯕ ꯇꯧꯗꯅ ꯑꯩꯁꯤ ꯃꯌꯥꯝꯅ ꯇꯨꯝꯅꯔꯤꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯩꯁꯤ ꯆꯪꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗꯤ ꯇꯥꯈꯤꯕ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯩꯁꯤ ꯃꯨꯟꯅ ꯇꯥꯔꯒ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯤ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯗꯅ ꯑꯩꯅ ꯃꯨꯟꯅ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯗ ꯇꯥꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯔꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯉꯛꯂꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯁꯨ ꯃꯌꯥꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯝꯂꯝꯗꯦ ꯑꯩꯅ ꯍꯦꯛ ꯇꯝꯂꯨꯕ ꯃꯇꯝꯗ ꯑꯩꯁꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥ ꯊꯣꯛꯇꯕ ꯌꯥꯝꯅ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯑꯃꯠꯇ ꯇꯝꯂꯝꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯈꯔ ꯍꯧꯔꯛꯇꯨꯅ ꯑꯩꯒꯤ ꯃꯤꯠꯇꯁꯨ ꯀꯔꯤꯅꯣ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯎꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯆꯥꯝꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯇꯦꯡꯀꯤ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄ ꯍꯧꯔꯛꯂꯦ ꯑꯗꯨꯝꯅ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯁ꯭ꯀꯨꯜ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃ ꯇꯞꯅ ꯆꯪꯁꯤꯟꯈꯤꯕꯗꯨ ꯑꯩꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯔꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯟꯕ ꯍꯧꯔꯛꯂꯦ ꯀꯔꯤꯅꯣꯗ ꯍꯧꯖꯤꯛꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯗ ꯂꯩꯁꯤꯜꯂꯒ ꯆꯠꯈꯤꯕꯁꯤ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯇꯥꯟꯅꯔꯒ ꯌꯦꯡꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯑꯁꯤ ꯈꯜꯂꯒ ꯑꯩꯁꯨ ꯃꯄꯥꯟ ꯊꯣꯛꯄꯗ ꯈꯔ ꯊꯨꯅ ꯌꯥꯡꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯩꯁꯤ ꯄꯔꯞ ꯆꯪꯁꯤꯜꯂꯒ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯩꯒꯤ ꯏꯁꯥꯗꯁꯨ ꯋꯥꯈꯜꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛꯋꯥꯏꯗ ꯅꯨꯄꯤ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯄꯤ ꯑꯃ ꯃꯁꯤꯗ ꯆꯪꯈꯤꯕꯗꯨ ꯑꯩꯕꯨ ꯇꯁꯦꯡꯅ ꯎꯍꯧꯔꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯁꯤ ꯈꯜꯂꯒ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯂꯥꯡꯅꯔꯤꯕ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯩꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯝꯅ ꯍꯦꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯃꯥꯏꯊꯣꯡ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯅꯨꯡꯖꯥꯅꯔꯒ ꯋꯥꯈꯜ ꯑꯗꯣ ꯈꯟꯖꯥꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯒ ꯆꯪꯂꯛꯄꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯅꯁꯥꯗꯣ ꯅꯇꯨꯒ ꯀꯥꯏꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯌꯥꯝ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ ꯇꯧꯔꯛꯂꯤꯕ ꯐꯥꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯅꯣꯛꯇꯕ ꯌꯥꯗꯕ ꯃꯔꯝꯅ ꯑꯗꯨꯝ ꯅꯣꯛꯊꯣꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯋꯥꯏꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯅꯨꯃꯤꯠꯁꯨ ꯌꯥꯝꯅ ꯇꯥꯕꯃꯛ ꯅꯠꯇ꯭ꯔꯤ ꯌꯥꯝꯅ ꯍꯦꯟꯅ ꯃꯝꯁꯤꯟꯕꯃꯛꯁꯨ ꯅꯠꯇ꯭ꯔꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗꯩꯁꯤꯗ ꯁ꯭ꯀꯨꯜ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯅꯨꯄꯤ ꯑꯃ ꯍꯥꯎ ꯐꯅꯦꯛꯁꯨ ꯁꯦꯠꯂꯤ ꯐꯤꯁꯨ ꯑꯃꯠꯇ ꯏꯟꯕ ꯅꯠꯇꯦ ꯃꯁꯝꯁꯨ ꯊꯥꯗꯣꯛꯂꯒ ꯐꯅꯦꯛ ꯑꯗꯨ ꯃꯊꯕꯥꯛ ꯐꯥꯎꯕꯗ ꯆꯤꯡꯈꯠꯂꯒ ꯃꯍꯥꯛ ꯑꯁꯤ ꯇꯞꯅ ꯁ꯭ꯀꯨꯜꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯃꯊꯟꯇ ꯇꯞꯅ ꯆꯪꯈꯤ ꯑꯩꯁꯨ ꯃꯐꯝ ꯖꯒꯥꯗꯣ ꯈꯔ ꯃꯈꯩꯁꯨ ꯁꯨꯛꯄꯅꯤꯅ ꯑꯃꯨꯛꯇꯪꯗꯤ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯒꯦ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯄꯣꯠꯆꯩꯒꯨꯝꯕ ꯊꯤꯕ ꯂꯥꯛꯄ ꯅꯨꯄꯤ ꯑꯣꯏꯔꯤꯕ ꯁꯥꯠꯂ ꯍꯥꯏꯔꯒ ꯑꯩꯁꯨ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯑꯩꯁꯤ ꯆꯪꯁꯤꯜꯂꯒ ꯃꯐꯝ ꯖꯒꯥ ꯑꯗꯨꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ ꯑꯩꯅ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯃꯤꯠꯇ ꯎꯔꯝꯕ ꯌꯥꯏ ꯅꯨꯄꯤꯗꯨ ꯎꯔꯕꯗꯤ ꯅꯪꯁꯨ ꯈꯔ ꯊꯨꯅ ꯆꯦꯟꯁꯤꯜꯂꯒ ꯐꯥꯔꯒ ꯅꯪꯒꯤ ꯑꯣꯏꯕ ꯌꯥꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛꯀꯁꯨ ꯐꯥꯒꯤ ꯇꯧꯁꯤꯜꯂꯛꯂꯝꯃꯤ ꯃꯌꯥꯝꯒꯤ ꯐꯥꯒꯤꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯋꯥ ꯃꯈꯥ ꯑꯃꯠꯇ ꯇꯥꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯇꯨꯝꯐꯝꯗ ꯑꯗꯨꯝ ꯆꯪꯅꯔꯛꯂꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯛꯄ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯃꯗꯨꯗ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯀꯧꯔꯦ ꯏꯃꯥꯟꯅꯕꯗꯁꯨ ꯃꯄꯥꯟ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯇꯧꯔꯝꯕꯖꯥꯠꯅꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯩꯁꯤ ꯃꯄꯥꯟ ꯊꯣꯛꯃꯤꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕꯗꯁꯨ ꯃꯁꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯎꯔꯕ ꯃꯥꯜꯂꯦ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗꯨꯅ ꯑꯩꯉꯣꯟꯗ ꯈꯔ ꯊꯨꯅ ꯆꯪꯂꯁꯤ ꯃꯐꯝ ꯖꯒꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯗꯨꯒ ꯄꯨꯂꯞ ꯆꯪꯃꯤꯟꯅꯔꯛꯄꯗ ꯉꯁꯥꯏ ꯀꯔꯤ ꯎꯈꯤꯒꯦ ꯍꯥꯏꯔꯒ ꯑꯩꯅ ꯏꯃꯥꯟꯅꯕꯗ ꯍꯪꯉꯤ ꯃꯗꯨꯗ ꯏꯃꯥꯟꯅꯕꯗ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯉꯨ ꯍꯥꯏꯕ ꯌꯥꯔꯛꯇꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯇ ꯉꯥꯡꯉꯨ ꯍꯥꯏꯕ ꯌꯥꯗꯕ ꯃꯔꯝꯅ ꯅꯣꯡꯉꯥꯜꯂꯒ ꯑꯣꯏꯅ ꯍꯪꯂꯒꯦ ꯍꯥꯏꯔꯒ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯝꯊꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯒ ꯍꯪꯕ ꯃꯇꯝꯗ ꯏꯃꯥꯟꯅꯕꯗꯨꯅ ꯇꯝꯂꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯎꯈꯤꯕꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯦꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ ꯏꯃꯥꯟꯅꯕꯗꯨꯅ ꯇꯝꯂꯛꯄ ꯄꯥꯎ ꯑꯁꯤ ꯑꯁꯨꯝꯅ ꯇꯝꯂꯛꯂꯝꯃꯤ ꯚꯥꯏ ꯑꯩꯁꯨ ꯈꯪꯗꯅ ꯅꯪꯅ ꯍꯥꯏꯔꯛꯄ ꯄꯥꯎ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯐꯥꯒꯤ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯑꯩꯁꯤ
ꯊꯧꯁꯥ ꯋꯥꯁꯥꯕ ꯇꯧꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯉꯔꯥꯡꯁꯤ ꯈꯜꯂꯒ ꯇꯨꯝꯊꯈꯤꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯁ꯭ꯀꯨꯜꯒꯤ ꯃꯅꯤꯡ ꯊꯪꯕꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤ ꯃꯁꯤꯗ ꯍꯥꯎ ꯐꯅꯦꯛ ꯁꯦꯠꯄꯤ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯀꯔꯤꯅꯣ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯐꯝꯂꯒ ꯂꯩꯕꯗꯣ ꯑꯩꯁꯨ ꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕ ꯍꯧꯔꯛꯄꯗ ꯑꯩꯁꯤ ꯏꯁꯥꯗ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯏꯁꯥꯁꯦ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄ ꯃꯔꯝꯅ ꯅꯪꯉꯣꯟꯗ ꯈꯔ ꯊꯨꯅ ꯆꯪꯁꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯏꯃꯥꯟꯅꯕꯗꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯑꯩꯅꯁꯨ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ꯫ ꯚꯥꯏ, ꯃꯐꯝ ꯖꯒꯥꯁꯤ ꯂꯩꯐꯝ ꯇꯤꯟꯐꯝ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ꯫ ꯃꯃꯥꯡ ꯊꯛꯇꯁꯨ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯖꯒꯥꯁꯤ ꯑꯩꯅ ꯌꯦꯡꯕꯗꯁꯨ ꯏꯁꯥꯁꯤ ꯏꯍꯩ ꯍꯩꯅꯤꯡꯕ ꯐꯥꯎꯈꯤꯗꯕꯅꯤ꯫ ꯑꯗꯨꯗ ꯗꯥꯕꯣꯏꯒ ꯄꯨꯂꯞ ꯂꯥꯛꯃꯤꯟꯅꯕ ꯃꯔꯝꯅ ꯑꯩꯁꯤ ꯃꯐꯝ ꯖꯒꯥꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯕꯒꯤ ꯃꯔꯩ ꯃꯔꯥ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯒ ꯏꯃꯥꯟꯅꯕ ꯏꯕꯥꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯑꯗ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝꯅ ꯀꯤꯒꯟꯕ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕ ꯇꯥꯔꯅꯤ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯥꯛꯑꯒꯨꯝꯁꯦ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯗꯨꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯕꯛ ꯁꯨꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯊꯦꯡꯅꯩ, ꯁꯟꯅꯤꯜ ꯈꯔꯗꯤ ꯑꯗꯨꯝ ꯐꯪꯏ ꯍꯥꯏꯔꯒ ꯃꯗꯨꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯗꯥꯕꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗꯁꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯅꯣꯡꯃ ꯑꯃꯗꯤ ꯑꯩꯈꯣꯏꯁꯨ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯟꯅ ꯆꯦꯛ ꯆꯝꯕ ꯈꯔ ꯃꯈꯩꯁꯨ ꯇꯧꯔꯝꯂꯕꯅꯤꯅ ꯃꯇꯝ ꯑꯁꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯗꯨ ꯖꯔ ꯖꯔ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯂꯥꯁꯇꯔ ꯇꯧꯒꯗꯕ ꯃꯇꯝ ꯑꯗꯨꯁꯨ ꯌꯧꯔꯛꯇꯨꯅ ꯑꯩꯈꯣꯏꯁꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇꯨꯃꯗꯤ ꯍꯥꯟꯅ ꯆꯦꯛ ꯆꯝꯕ ꯈꯣꯠꯄ ꯇꯧꯔꯝꯗꯨꯅ ꯄ꯭ꯂꯥꯁꯇꯔꯗꯨꯃꯗꯤ ꯑꯩꯈꯣꯏꯅ ꯇꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯁꯤꯃꯗꯤ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯔꯝꯗꯕ ꯃꯔꯝꯅ ꯕꯤꯝꯕꯨꯗꯤ ꯍꯩꯔꯝꯃꯦ ꯍꯥꯏꯕꯕꯨ ꯄꯤꯂꯔꯁꯨ ꯍꯩꯔꯝꯃꯦ ꯍꯥꯏꯕꯕꯨ ꯃꯈꯥ ꯇꯥꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯇꯧꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯔꯛꯄ ꯍꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯄ꯭ꯂꯥꯁꯇꯔ ꯇꯧꯕ ꯍꯧꯁꯤꯜꯂꯛꯄ ꯃꯗꯨꯗ ꯑꯩꯈꯣꯏꯁꯤ ꯃꯥꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥꯜꯂꯤꯕ ꯃꯩꯁꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯅꯔꯤꯕ ꯃꯗꯨꯒ ꯀꯤꯆꯟꯒ ꯈꯛꯇꯅꯤ꯫ ꯑꯇꯩ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗꯤ ꯃꯩꯒꯤ ꯃꯉꯥꯜ ꯑꯃꯠꯇ ꯊꯥꯟꯕ ꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯊꯕꯛ ꯑꯗꯨ ꯁꯨꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯊꯪꯅꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯈꯣꯜ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯍꯤꯡꯅ ꯍꯤꯡꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯅꯨꯃꯤꯠꯅꯒ ꯇꯥꯁꯤꯜꯂꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤ ꯀꯗꯣꯝꯗꯒꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯍꯥꯟꯅ ꯃꯃꯥꯡ ꯊꯛꯇ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯤ ꯏꯁꯥꯗ ꯆꯤꯡꯅꯕꯁꯨ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯂꯩꯃꯤꯟ ꯆꯥꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯈꯣꯜ ꯑꯗꯨ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯇꯥꯏ, ꯑꯗꯨꯒ ꯀꯥ ꯑꯃꯗ ꯑꯃꯨꯛ ꯍꯣꯡꯉꯒ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯀꯥꯗ ꯊꯥꯜꯂꯤꯕ ꯃꯩ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯄꯨꯈꯠꯂꯛꯂꯨ ꯈꯔ ꯉꯟꯅ ꯊꯕꯛ ꯑꯁꯤ ꯁꯨꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯃꯩ ꯊꯥꯜꯂꯒ ꯁꯨꯕ ꯍꯧꯔꯛꯂꯦ꯫ ꯑꯗꯨꯒ ꯃꯩ ꯑꯁꯤꯡꯕ ꯑꯃꯁꯨ ꯊꯥꯜꯂꯒ ꯁꯨꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯗ ꯙꯨꯛ ꯊꯥꯜꯂꯒ ꯊꯕꯛ ꯑꯗꯨ ꯁꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯈꯣꯏꯁꯨ ꯄ꯭ꯂꯥꯁꯇꯔ ꯇꯧꯕꯗꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯉꯁꯥꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯦ ꯍꯥꯏꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕ ꯁꯅꯥꯊꯣꯏꯕꯥꯅꯤꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯃꯌꯥꯝꯗ ꯂꯣꯏꯅ ꯇꯝꯕ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯇꯧꯕ ꯃꯥꯜꯂꯤ, ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯤꯡ ꯑꯗꯨ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯗꯨꯅ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯑꯍꯤꯡꯒꯤ ꯅꯣꯡꯌꯥꯏꯗꯁꯨ ꯅꯨꯄꯤ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯊꯛ ꯊꯪꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯅꯣꯛꯄ ꯑꯃꯨꯛꯁꯨ ꯇꯧꯏ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯧꯔꯒ ꯆꯠꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯇꯥꯕ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯦꯛ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝꯒ ꯑꯃꯠꯇ ꯈꯪꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯗꯦ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯔꯛꯇꯨꯅ ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯆꯠꯅꯕ ꯇꯧꯔꯁꯤ, ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯗꯥꯕꯣꯏꯅ ꯃꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯆꯥꯁꯥ ꯏꯅꯥꯎꯁꯥ ꯇꯥꯗ ꯃꯌꯥꯝ, ꯃꯁꯤꯒꯤ ꯊꯕꯛ ꯃꯐꯝ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯏꯇꯧ ꯇꯧꯏ, ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛꯇꯪꯗꯤ ꯂꯣꯏꯁꯤꯜꯂꯒ ꯌꯨꯝꯗ ꯍꯟꯅꯕ ꯇꯧꯁꯤ, ꯌꯥꯝꯁꯨ ꯌꯥꯝꯗ꯭ꯔꯦ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ, ꯑꯗꯨꯒ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯟꯅꯔꯁꯤ,
ꯃꯐꯝ ꯖꯒꯥꯁꯤꯁꯨ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯍꯥꯡꯗꯣꯛꯂꯒ ꯑꯩꯈꯣꯏꯁꯤ ꯆꯠꯅꯕ ꯇꯧꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯅꯣꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯐꯥꯎꯗꯤ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯨꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯛ ꯊꯪꯕ ꯀꯥꯁꯤꯡꯗꯒꯤ ꯇꯥꯕ ꯍꯧꯔꯛꯄ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯐꯝ ꯖꯒꯥꯁꯤ ꯊꯕꯛ ꯈꯔ ꯃꯈꯩꯗꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯒꯗꯕ ꯊꯕꯛ ꯑꯗꯨ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯑꯩꯈꯣꯏꯁꯤ ꯂꯣꯏꯁꯤꯟꯅꯕ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯈꯔ ꯃꯈꯩꯁꯨ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯄ꯭ꯂꯁꯇꯔ ꯇꯧꯕ ꯃꯔꯝꯅ ꯑꯩꯈꯣꯏꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯁꯤ ꯏꯀꯤꯗ ꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯕꯛ ꯑꯁꯤ ꯁꯨꯕ ꯂꯣꯏꯁꯤꯜꯂꯛꯄ ꯇꯥꯟꯖꯥ ꯑꯣꯏꯕꯅꯤꯅ ꯈꯦꯠꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯝꯅ ꯍꯤꯗꯥꯛ ꯃꯊꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯈꯨꯝꯒꯠꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯁꯨꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯒꯤ ꯀꯤꯔꯕ ꯁꯕꯥꯟ ꯇꯪꯈꯥꯏ ꯑꯃ ꯊꯣꯡ ꯑꯗꯨꯒꯤ ꯅꯥꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛꯇ ꯑꯩꯅ ꯃꯁꯥ ꯃꯅꯥ ꯏꯊꯥ ꯊꯥꯗꯣꯛꯂꯒ ꯃꯃꯥꯡꯗ ꯑꯩꯅ ꯎꯔꯤꯕꯗꯨ ꯑꯩꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯕ ꯍꯧꯔꯛꯂꯦ꯫ ꯎꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯕꯥꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯏ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅ ꯂꯥꯎꯈꯤꯕꯗꯨꯗ ꯅꯨꯄꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯥꯗꯒꯤ ꯊꯣꯛꯈꯤꯕ ꯃꯔꯝꯅ ꯑꯃꯠꯇ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯗ ꯍꯪꯅꯔꯛꯂꯦ꯫ ꯑꯗꯨꯗ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯎꯈꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯈꯣꯏꯗ ꯂꯣꯏꯅ ꯇꯝꯕꯗ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯀꯣꯏꯊꯤ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯀꯤꯔꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯒꯤ ꯏꯁꯥꯗ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯥꯏꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯌꯦꯟ ꯊꯣꯡꯕ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯊꯣꯡ ꯑꯣꯏꯅ ꯈꯥꯖꯤꯟꯅꯔꯤꯕ ꯄ꯭ꯂꯥꯏ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯂꯥꯛꯂꯒ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯃꯈꯣꯜ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗꯕ ꯃꯔꯝꯅ ꯀꯔꯤꯅꯣ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯃꯈꯣꯏꯁꯤ ꯃꯄꯥꯟꯗ ꯈꯔ ꯊꯨꯅ ꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯈꯥꯖꯤꯜꯂꯤꯕ ꯊꯣꯡ ꯑꯗꯨꯁꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯒ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯝꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯀꯤꯕ ꯐꯪꯂꯕ ꯅꯨꯄꯤ ꯑꯃꯒꯤ ꯁꯛꯇꯝꯗ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯇꯨꯡ ꯍꯜꯂꯒ ꯆꯠꯈꯤꯕꯗꯨ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯎꯏ ꯍꯥꯏꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯨꯝꯅꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯤ ꯆꯥꯏꯔꯝꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯋꯥꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯤꯗꯣꯛꯂꯒ ꯃꯈꯥꯗ ꯂꯣꯏꯅ ꯃꯁꯤ ꯑꯃꯗ ꯄꯩꯁꯤꯜꯂꯒ ꯊꯅꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯗꯥꯏ ꯑꯅꯛꯄꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤ ꯍꯥꯟꯅ ꯀꯔꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯈꯤꯕ ꯌꯥꯎꯕꯒꯤ ꯂꯩꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯏ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯑꯗꯨꯅ ꯊꯥꯏꯅꯉꯩ ꯃꯇꯝꯗꯒꯤ ꯍꯧꯔꯒ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯊꯦꯡꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯁꯨ ꯑꯀꯥꯏꯕꯗꯤ ꯑꯃꯠꯇ ꯇꯧꯗꯕ, ꯑꯗꯨꯕꯨ ꯑꯀꯥꯏꯕ ꯇꯧꯗꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯊꯕꯛ ꯑꯁꯤ ꯀꯨꯏꯅ ꯁꯥꯡꯅ ꯑꯃꯠꯇ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕ ꯌꯥꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯊꯕꯛ ꯑꯁꯤ ꯃꯁꯤ ꯃꯊꯪ ꯃꯤꯑꯣꯏ ꯈꯔꯅ ꯁꯨꯔꯝꯕ ꯃꯔꯝꯅ ꯅꯈꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕꯅꯤ꯫ ꯐꯔꯦꯁꯦ, ꯊꯕꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯅꯈꯣꯏꯁꯨ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯜꯂꯒ ꯄꯣꯊꯥꯅꯔꯨꯔꯣ" ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯍꯟꯅ ꯌꯦꯡꯂꯒ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯅ ꯁꯥꯔꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯩꯁꯨ ꯃꯐꯝ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯇꯣꯞꯄ ꯃꯐꯝꯗ ꯊꯕꯛ ꯁꯨꯔꯒ ꯑꯗꯨꯝ ꯆꯠꯄꯕꯨꯗꯤ ꯆꯠꯂꯤ꯫ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯒ ꯏꯆꯥ ꯑꯃꯁꯨ ꯎꯖꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯁꯨꯕꯗꯤ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯕꯗꯤ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯑꯗꯣꯝꯒꯤ ꯏꯁꯥꯗ ꯊꯣꯛꯄ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯅ ꯄꯤꯊꯣꯛꯆꯔꯤꯕ WhatsApp ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯅꯕ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫